आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरु ओइबा पाव अवांग नोंपोक रायजोसिंगदा कोविड लाइसेट माइ पाकना थेंगनाबा लुपा कोटी 1,382 लाख 42 गी अखनबा पैकेज अमा केंद्रना लाउथोखरे मणिपुर दंगरंग फावबदा पुन्ना कोविड वैक्सीन डोज लाख 13,53,132 कापखरे प्रधानमंत्री नरेंद्र मोदी ने सभापति ओइदुना ngarang numitang कैबिनेट कमिटी ऑन सिक्योरिटी की मिफम पांगथोक्तुना अफगानिस्तान की मतंगदा खनखरे अमसुंग अफगानिस्तान की अनौब राष्ट्रपति ओइरबा याई हाइना खनरिबा तालिबान की को फाउंडर मुल्ला अब्दुल गनी बरादर लेबाक्तुदा हलकले सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेबाक सिनबा थुंगबदा सथरिबना नहा ओइरिबा सिंगला वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीबा लैरिबना मियामना सेक्शनबा वाटपगी थवंग सिंग तोकपिदुना यारिबा मखै युमदगी सथोक्तना लेबियु तंगाई फदना सथोकलबदी फेस मास्क उपियु फुट तरुक की सोशल डिस्टेंसिंग थंबियु माइमिट अमदी खुसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगीदमक नेशनल हेल्पलाइन नंबर सिंगना 011-239-78046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 ने हौजिक मपुंगइबा पाउ अवांग नोंपोक रायजोसिंगदा कोविड लाइसेट माइ पाकना थेंगनाबा लुपा कोटी 1,382 लाख 42 गी अखनबा पैकेज अमा केंद्रना लाउथोखरे केंद्र की हक्सेल मंत्री मनसुख मंदाबियाना सभापति ओइदुना ngarang असमदा अवांग नोंपोक रायजोसिंगी हक्सेल मंत्री सिंगा लोइनना कोविड-19 की फिबम की मतंगदा पांगथोकपा मिफम अमदा पैकेज असि लाउथोखिबने फन असिना रायजोसिंग असिदा हिदाक लैसिनबा अमसुंग ऑक्सीजन मरांग काइना पेशेंटुना थंबदा मतेंग ओहेलगनी जिला अमसुंग मफम मफमगी ओइबा हॉस्पिटल सिंगदा आईसीयू की फमुंग याउना फमुंग मरांग काइना थमनबा होनबदसु मतेंग ओइरगनी लाखलिबा था खरा असिदा हेक याबा मखै मसिंग यामना मियामबु कोविड वैक्सीन कापथोकनबा अवांग नोंपोक रायजोसिंगदा केंद्रना चांग नाइना वैक्सीन फंगहनगनी हाइनासु हक्सेल मंत्रीना थाजबा पिखि मणिपुर दंगरंग फावबदा पुन्ना कोविड वैक्सीन डोज लाख 13,53,132 कापखरे मसिगी मनुंगदा मियोई लाख 13,993 सहुम सुपना मंगादा अहानबा डोज अदुगा मियोई लाख 2,92,993 अनिसुबा डोज कापखिबा याउरी मरगसिदा राज्यसिदा हौखिबा पुंग 13 कोविड के अनोबा केस समरी सुपना अहुम थेंगनखि मियोई तरुक लैखिदे पुन्ना मियोई 3,393 टेस्ट तौबगी मनुंगदा मियोई समरी सुपना अहुम पॉजिटिव ओइखिबने हौजिक फावबदा अपुनबा पॉजिटिव केस लाख 1,9,999 सुरे हौखिबा पुंग 13 मी 193 नाबा फदुना डिस्चार्ज तौखि मसी थारगा पुन्ना नाबा फखिबा मसिंग लाख 1,100 समगा सुपना मंगा सुरे नाबा फबगी सांग 4.13 ने हौजिक एक्टिव केस 5,718 लेरी लाइसर असिदा लेखिदबा मसिंग पुन्ना 1,719 सुरे ngarang mi taruk lekhidabagi manungda mari de atoppa laina leibasingni amana ahanba dos kaple anina ani suba dos kaplaba miyoini Nagaland ngarang nauna mi humbudrama pan COVID-19 positive oirakpadagi raija sida positive oiba apunba masing 19,800 humbudrama ri sure hariba matam asida mi 138 naba phaduna punna naba phakiba masing 19,639 yaure ngarang mi ani sikhi हौजिक फावबदा लाइसर असिदा सिखिबा पुनबा मसिंग 942 सुरे एक्टिव केस 1,094 लेरी मेघालय दंगरांग नौना मी 2,932 कोविड पॉजिटिव ओइरखि मी 5 ना सिखि मखोय 5 अदुगी मनुंगदा मियोय अहुमदि वैक्सीन कापत्रिबा ngaktani हौजिक फावबदा रायजासिदा कोविड लाइसता सिखिबा मसिंग 1,294 सुरे ngarang मी 138 नाबा फरखि हौजिक एक्टिव केस 3,943 लेरी मरगसिदा मेघालय सरकार न सिलोंगदा लेरिबा कर्फ्यू ngasi gi oina ayuk pung 5 dagi nungthel pung 3 phawba komthokre dukan sing ayuk pung 8 dagi nungthel pung 3 phawba hangba yagani adumoina mak miyam punba meeting na singba pangthokpa di yaroi
Silongda aina amasung santi raksagi phibam phasilaktabadagi thasigi 15dagi curfew thamlakpani. Rajya Sarkarna semkhiba Peace Committee gi mifam hayang pangthokani. Tabiriba paw ase Akashbani Imphal dagini. Pradhan Mantri Narendra Modi na sabapati oiduna ngarang numidang Cabinet Committee on Security gi mifam pangthokre. Sarkar gi pauna hai mifam aduda Afghanistan da oiriba phibam kupna khanakhi. Ngaksel Mantri Rajnath Singh, Griha Mantri Amit Shah, Selthum Mantri Nirmala Sitaraman, Pradhan Mantri ki Principal Secretary Dr. P.K. Misra, National Security Advisor Ajit Doval, Cabinet Secretary Rajiv Gauba amasung Foreign Secretary Harshvardhan Shringla mifam adu yaukhi. United Nations ki awang bathak ki mifam anida sabapati oinaba New York da leiriba mapan thauram mantri Dr. S. Jaishankar na UN Secretary General Antonio Guterres ka unaduna Afghanistan ki matang da wari sanakhre. Twitter da thagat pawarolam da Dr. Jaishankar na hai UN Secretary General ga unakhiba adu yamna nungai. Mangna hai Security Council gi mifam matungda makhoi anina Afghanistan da mapungweba mityeng thamlaga wari sanakhi. Dr. Jaishankar na ahanba mifam Protecting the Protectors, Technology and Peacekeeping da sabapati oigani. Anisuba mifam na hayang pangthokani. Terrorist ki thabak na malengi santi amasung security da singnarakpa haibasida mifam adu pangthokani. Taliban gi co-founder Mullah Abdul Ghani Baradar Qatar dagi Afghanistan da halakle. Mahangna Afghanistan gi anoba Rashtrapati oiraba yai hainaringai serakta mahak halakhibani. Baradar asi Taliban gi lusingba singi marakta Haibatullah Akhundzadagi mathangda anisuba khwaidagi senior oiba lusingbani. Maraksida America na hairi ngarang America lanmigi flight 16 da Afghanistan dagi America masa 1000 hena puthorakle. Hauzik phawbada plane na puthorakpa America masa masing 3,300 hele. Masigi mathakta Afghan 2,000 su puthorakhi. United Nations Human Rights Council gi akhanaba mifam ama mathang chayol da pangthoktuna Afghanistan gi matangda khanagani amasung Taliban na khudum chansan khraba matungda miyoibagi hak ka hena soksilakliba adu kokhanaba khanagani. Khongthang adubu sagotpa lebak marfudarana haijarakpadagi mifam adu thasigi 12 da pangthokani. Nupi singbo asoyangam thokhandaba amasung sakti pibada khudong sahaliba nupi entrepreneur singna puthokpa technology solution sing pungning thogatnaba ngarang Kendra Electronics amasung Information Technology Mantri Aswani Vaisnavna Amrit Mahotsav Sri Shakti Challenge 2019 haudokre. Masigi pandamdi nupi singna makhoida leijariba tawbangambagi sakti mapung phana thabakta onthokpa ngamnaba honabada mateng pangnaba nupi singda sakti pibani. Kendra gi Haksel Mantraloina hairi Bharat sinba thungnaba haujik chathariba COVID vaccine kapthokpagi khongjang asida Hauzik phawbada vaccine dose koti 53 hena kapkhre. Amarom da lebak sida haukiba pung 13 da milising 15,363 COVID positive oirakhi. Masi numit 153 ni gi manungda khwaidagi nemba changni. Hauzik active case lakh 3,9,793 leiri. Lebaki oina naba phabagi sang sada marifudara 3.5 ama yaure. Masi mamang sahigi March thagi matungda khwaidagi wangba changni. Pradhan Mantri Narendra Modi na thasigi 18 da Akashbani gi Man ki Baat thoramda lebak asigi amasung mapan lamgi miyamda mahaki pungningi wa phongdokani. Masi thagi oiba radio gi thoram asigi marfu suba episode ni. Thoram asigi damak Pradhan Mantri na miyamda makhoigi mot phongdoraknaba hairi. Miyamna makhoigi aningba pambasing adu Namo app natraga MyGov open forum da phongdorakpa yagani. Toll free number 180011 7800 da phone tawraklaga makhoigi message adu Hindi amasung English da tharakpasu yagani. Phone line sing thasi 19 phawba hangani. Miyamna 1922 da su miss call piraklaga link lauduna Pradhan Mantri da hakthenglana makhoigi SMS thaba yagani. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusamadi mai mitaru tanana thamba haiba asamba thawong ahum asingangna chatpinaba amuk hana ningsingjari. Aroibada maroiba paw amuk hana. Awang nungpok raja singda COVID laichat mai pakna thengnanaba lupa koti 1,382 lakh marifudrani thoigi akhanaba package ama kendra na lauthokre. Manipur da ngarang phawbada punna COVID vaccine dose lakh 13 1,583 kapkhre. Pradhan Mantri Narendra Modi na sabapati oiduna ngarang numidang Cabinet Committee on Security gi mifam pangthoktuna Afghanistan gi matangda khanakhre. Amasung Afghanistan gi anoba Rashtrapati oiraba yai haina khanariba Taliban gi co-founder Mullah Abdul Ghani Baradar lebak tu da halakle Paulo Jare.